ngasi Manipur gi mafam kya da pangthokna bagum kyam gaida leiba khagemba mazai bungo laibung dasu athoba singi numit pangthokre Lions Club of Kanchipur Greater amadi Khagemba Committee anina sinduna pangthokhiba thoramaduda athoba Birtikendrajit amadi Thangal General gi photo da lai sukatuna ikai khomnaba utkibaga loinana Khagemba mazai bungo laibungi akoibada leiba maichau taret ki khubamda uchara kaya amasu thaki State Environment haiba thimda ngasi SAF Environment haiba thimda ngasi pangthokhiba thoramaduga mari lainana Lions Club Kanchipur Greater ki President S Bhumesorna hai miyoiba aikhoina hingbada uwa haibasi khwaidagi mathau taba potsakni haibasi mi pumnamakna khangnaraba wafamni Lions Club ki oinasu environment kanba haibasida mityeng thamduna akhanaba program kaya pangthoktuna lakli masiga saruk amu oina ngasigi athoba singi thoram asida su uchara thabagi thoram ase pangthokpani haina makna makha takhe environment kanba koigi Lions International ki causes khar lei causes makhal manga du mungda akomba da makhal ahum am hapsan maduda akoi environment hajina yamna maru oi na khallaga akoi ngasi u thawai balon si pangthok chabani me bana hingmada uwagi napi singbi gi makha yam poli aduna akoi ngasi holibo oxygen gas asi sungwa napi singbi akoi bida leba pambi sing asina pibani marmaduna akoi na thajere bu khara si ngak selaga hollaga akoi nungsa su honbada kitang mating pangnaba environment kanbada mating pangnaba akoi nu u sing asi thajabani marmaduna Lions Club International Club na piriba saigi causes adu pandamda koina ngasi Lions Club Kanchipur Greater amasung Khagemba Committee kyamgai ani si khusam naraga palon si pangthok jabani